ꯅꯪꯒꯤ ꯈꯨꯔꯨꯝꯕꯗꯨꯅ ꯑꯩꯒꯤ ꯁꯦꯟꯗꯤ ꯍꯜꯂꯛꯑꯣꯏꯅꯦ ꯀꯩꯅꯣ ꯈꯨꯔꯥ ꯃꯤꯒꯤ ꯌꯨꯝ ꯍꯦꯛꯇ ꯈꯨꯗꯛꯇ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯁꯦꯟ ꯍꯥꯠꯄ ꯌꯥꯎꯈ꯭ꯔꯒꯦ ꯍꯥ ꯀꯔꯤꯑꯕ ꯑꯁꯤ ꯅꯣꯏꯒꯤ ꯌꯨꯝꯅꯦꯕ ꯍꯥ ꯑꯩ ꯕꯦꯃꯥ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯕꯗꯨꯅꯕꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯤ ꯃꯤꯒꯤ ꯌꯨꯝꯕꯨ ꯊꯨꯒꯥꯏ ꯌꯥꯕ꯭ꯔꯣ ꯈꯪꯖꯩꯌꯦ ꯈꯨꯔꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅꯅꯦ ꯍꯧꯖꯤꯛꯃꯛꯇꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯅꯆꯥ ꯅꯁꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯌꯨꯝꯁꯦ ꯊꯨꯒꯥꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤ ꯕꯦꯃ ꯐꯖꯕꯤꯌꯦ ꯂꯩꯐꯝ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯟꯅ ꯀꯩꯗꯧꯕꯩ ꯈꯪꯗ꯭ꯔꯤꯕ ꯍꯥꯏ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯔꯒ ꯀꯔꯤꯒꯤ ꯂꯩꯐꯝ ꯂꯩꯔꯣꯏꯗꯣꯔꯤꯅꯣ ꯍꯥꯏ ꯂꯧꯕꯤꯒꯦ ꯉꯥꯛꯇꯅꯤꯅꯦ ꯅꯪ ꯂꯩꯐꯝꯗꯨꯗ ꯅꯕꯨꯡꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯏꯅ ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤꯅꯦ ꯅꯅꯦꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡ ꯌꯥꯏꯅ ꯈꯨꯔꯥ ꯅꯪꯒꯤꯗꯣ ꯃꯤ ꯁꯤꯠꯇ꯭ꯔꯣ ꯈꯨꯔꯥ ꯁꯦꯜ ꯈꯔ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅꯅꯦ ꯅꯁꯨꯒꯨꯝꯕ ꯑꯩꯉꯣꯟꯗꯅꯦ ꯃꯤꯒꯤ ꯃꯃꯜ ꯈꯪꯗꯕ ꯇꯧꯕꯤꯒꯅꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯉꯧꯕ ꯀꯩꯗꯧꯅꯔꯦ ꯅꯆꯥꯅ ꯁꯨꯒꯨꯝꯕ ꯉꯥꯛꯇꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯉꯥꯡꯉꯤꯕ ꯈꯣꯟꯗꯣ ꯇꯥꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯉꯥꯡꯁꯥ ꯂꯥꯏꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦꯅꯦ ꯉꯁꯤꯁꯦ ꯂꯥꯏ ꯈꯣꯔꯝꯃꯒꯅꯦ ꯁꯣꯔ ꯄꯨꯡꯐꯝꯒꯁꯦ ꯐꯖꯅ ꯌꯦꯡꯉꯒ ꯂꯥꯛꯄꯅꯤ ꯅꯥꯇꯣꯟ ꯑꯅꯤꯁꯦ ꯁꯣꯔ ꯆꯞ ꯃꯥꯟꯅꯕꯩ ꯋꯥꯅꯤ ꯑꯉꯥꯡꯁꯥ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯅꯣꯏ ꯅꯅꯦꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯗꯣ ꯑꯉꯥꯡꯁꯥ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒ ꯆꯥꯟꯅꯔꯝꯃꯅꯤ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯑꯣ ꯍꯣꯏꯗ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯏꯁꯧ ꯈꯔ ꯂꯥꯡꯉꯒꯅꯦ ꯄꯛꯆꯕꯅꯤ ꯅꯨꯄꯤ ꯃꯥꯟꯕꯅꯤ ꯂꯥꯡꯉꯨ ꯁꯥꯎꯗꯦꯗ ꯏꯕꯦꯝꯃꯕꯨ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯣ ꯁꯝꯂꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯆꯠꯅꯕꯤꯗ ꯌꯨꯝ ꯄꯥꯜꯂꯝꯈꯤꯔꯣꯏ ꯍꯥꯏꯕꯁꯤ ꯉꯁꯥꯏꯅ ꯈꯪꯖꯔꯕꯅꯤ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯅꯦ ꯑꯩꯁꯦ ꯉꯧꯕꯒꯤ ꯃꯆꯦꯅꯤ ꯀꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯃꯈꯣꯏꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯔꯝꯕꯒꯤꯅꯣ ꯍꯥ ꯃꯤꯌꯥꯝ ꯃꯃꯥꯡꯁꯦ ꯈꯣꯡꯒꯣꯏꯅꯔꯤꯁꯤꯕꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯈꯣꯡꯒꯣꯏꯅꯔꯦꯅꯦ ꯃꯁꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯃꯣꯏ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯅꯅꯦ 5 ꯀꯥꯕꯤꯗ ꯂꯧꯔꯤꯕ ꯊꯥ 7ꯃꯨꯛ ꯁꯨꯔꯦ ꯏꯅꯈꯤꯕꯕꯨꯗꯤ ꯊꯥ 6 ꯈꯛꯇꯅꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦ ꯄꯨꯜꯂꯒ ₹2,263 ꯁꯨꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯣꯏꯔꯕ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯔꯒꯦꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯑꯣ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯦꯅ꯭ꯌꯨ ꯑꯦꯟड ꯔꯤꯐꯣꯔꯝ ꯑꯦꯛ 1960ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯦ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯃꯣꯔꯒꯦꯖ ꯇꯧꯔꯕꯅꯤ ꯍꯥꯏꯗꯅꯅꯦ ꯃꯁꯥꯅ ꯌꯥꯗꯅ ꯃꯨꯟꯗꯅ ꯊꯨꯒꯥꯏꯕ ꯌꯥꯗꯦ ꯆꯠꯁꯨ ꯆꯠꯅꯗꯦ ꯂꯧꯁꯤꯟꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯄ꯭ꯔꯣꯁꯤꯗꯤꯡ ꯃꯌꯥꯝ ꯑꯃ ꯆꯪꯉꯤ ꯃꯇꯝ ꯆꯪꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯧꯕꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ₹2-3ꯗꯨꯅ ꯃꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯨꯡꯉꯥꯏꯅꯦ ꯕꯦꯃꯥ 마기다 나띠에다 아씨 아이는 말리시 마신 양그래다 군지다 이신 닝통니네 아주나 아이기 이뚱 이너버 마야맘 라이신니네 세 마사 파그런 거세 세 아이기 아와트 파하이라디네 아이기 CLTV 너버네 오이기 람당 아마 갖다니 와립시 CNJ TV 너버 레이다다나네 빠뜨나 까야 망그럼니니 ꯈꯨꯟꯁꯦ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ 17-18 ꯃꯉꯥꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯅꯤꯡꯊꯧ ꯁꯥꯕꯒꯤ ꯋꯥꯈꯟꯗꯨꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯆꯨꯝꯕꯒꯤꯅꯦ ꯅꯨꯃꯤꯠ ꯊꯣꯛꯑꯕꯅꯤ ꯍꯥ ꯕꯦꯃꯥ ꯍꯥ ꯑꯩꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂꯦ ꯁꯤꯅꯤꯅꯦ ꯁꯦ 50 ꯆꯞꯄꯤꯒꯤ ꯃꯊꯛꯇꯅꯤ ꯏꯔꯤꯁꯤ 10 ꯆꯞꯄꯤꯒ ꯅꯠꯇꯦ ꯁꯤꯗ ꯏꯔꯤꯁꯤ ꯊꯥ 6ꯇꯅꯤ ꯀꯥꯟꯗ ꯋꯥꯅꯤ ꯑꯉꯥꯡꯁꯥ JCB도 하이고 타바 혹시 하이 라우 장아씨 ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯑꯣ ꯁꯣꯝꯒꯤ ꯁꯦꯟꯁꯤ ₹2,263 ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯑꯣꯏꯅꯗꯤ ꯁꯨꯔꯛꯇ꯭ꯔꯦ ꯆꯦꯛ ꯃꯅꯥ ꯑꯣꯏꯅ ꯏꯖꯔꯝꯒꯦ ꯁꯦ ₹2,230 이러ꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯥꯏꯊꯣꯛꯄꯤꯔꯨꯔꯣ ꯌꯥꯔꯕꯅꯤ 하이 그이노네 샤나 찌 커러 빠르가 시엔 야위주 강대 야우디주 강대 하이 요 따우리 바카이더라 깐데다 아인 떡도 거이 따로 뭡니 깐데다 비면 차 토다
ꯁꯤ ꯄꯥꯝꯗ꯭ꯔꯒꯅ ꯂꯥꯛ 4-5 ꯄꯤꯕ ꯑꯃꯨꯕꯝꯗꯤ ꯌꯥꯎꯔꯤ ꯁꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯐꯣꯔꯦꯟꯒꯤ ꯁꯅꯥ ꯃꯇꯨꯝꯂꯅꯦ ꯑꯗꯨꯏꯗꯤ ꯌꯥꯏꯅꯦ ꯃꯥꯅꯦ ꯐꯣꯔꯦꯟꯒꯤꯅꯤ ꯊꯣꯛꯎꯗ ꯊꯣꯛꯎ ꯌꯥꯕꯅꯤ ꯁꯦ ꯁꯦ ꯊꯣꯛꯎꯗ ꯊꯣꯛꯎ ꯌꯥꯔꯕꯅꯤ ꯅꯣꯏꯅꯤꯅꯦ ꯑꯦ ꯃꯣꯔꯦꯒꯤ ꯆꯥꯇ꯭ꯔꯦꯠ ꯆꯅꯤꯄꯥꯟ ꯄꯤꯕ ꯌꯣꯠꯀꯤ ꯑꯃꯥꯟꯕꯗꯨꯅꯤꯅꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯍꯥꯏ ꯕꯦꯝꯃ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨꯅꯦ ꯃꯤꯉꯣꯟꯗ ꯀꯤꯍꯟꯅꯅꯕꯅꯦ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯅꯪꯒꯤꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯣꯔꯦ ꯍꯪꯉꯣꯏ ꯃꯌꯥꯡ ꯀꯪꯕꯅ ꯁꯤꯋꯪꯕ ꯃꯥꯜꯂꯦ ꯏꯁ ꯃꯁꯛ ꯑꯁꯤꯒ ꯉꯥꯏꯈꯣꯕ ꯁꯤꯗꯤ ꯌꯥꯝ ꯁꯥꯕꯅꯤ ꯊꯦꯡꯉꯣ ꯑꯗꯣ ꯆꯦꯆꯧꯕꯤ ꯀꯗꯣꯝꯗꯩꯅꯣ ꯂꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯀꯗꯣꯝꯗꯩꯅꯣ ꯍꯩ ꯑꯩꯁꯦ ꯅꯣꯏ ꯁꯤꯒꯤ ꯃꯈꯥꯒꯤ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯖꯣꯏꯟ ꯇꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯆꯦꯆꯧꯕꯤ ꯃꯤꯅꯤꯠ 10ꯃꯨꯛꯇꯒꯤ ꯍꯦꯟꯅ ꯆꯪꯗꯕꯅꯤ ꯏꯝꯐꯥꯜꯗꯒꯤ ꯏꯆꯦꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯦ ꯌꯨꯝ ꯏꯪꯈꯣꯜꯕꯨꯁꯨ ꯀꯟꯕꯤꯔꯦ ꯏꯆꯦ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯃꯥꯔ ꯉꯧꯕ ꯍꯣꯏ ꯏꯆꯦ ꯃꯁꯛꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯃꯆꯟꯅꯨꯄꯤꯁꯤ ꯄꯨꯔꯒ ꯂꯥꯛꯇꯕꯅꯦꯃꯤ ꯆꯦꯆꯧꯕꯤ ꯏꯃꯥ ꯅꯥꯕꯒꯤ ꯃꯄꯥꯟꯗ ꯊꯥ 5-6 ꯂꯩꯔꯨꯔꯦ ꯊꯕꯛꯁꯨ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯕꯅꯤꯅ ꯗꯥꯏꯔꯦꯛꯇꯔꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯀꯣꯛ ꯁꯥꯕꯒ ꯋꯥꯕꯒ ꯅꯣꯡꯃꯇ ꯀꯥꯏꯊꯣꯛꯇꯨꯅ ꯆꯦꯆꯧꯕꯤ ꯍꯣꯏꯗ ꯂꯥꯛꯄ ꯉꯝꯗꯦ ꯆꯦꯛꯁꯤ ꯍꯨꯟꯇꯣꯛꯑ ꯆꯦꯡꯒꯤꯁꯤ ꯎꯔꯕ ꯏꯆꯦ ꯆꯥꯛ ꯆꯥꯈꯤꯁꯦ ꯉꯁꯤꯗꯤꯅꯦ ꯆꯥꯔꯒ ꯂꯥꯛꯑꯕꯅꯦ ꯑꯩ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯗꯕꯅꯤ ꯅꯣꯏꯅꯤꯒꯤ ꯃꯇꯦꯡꯁꯨ ꯑꯩ ꯍꯣꯏ ꯆꯦ ꯂꯧꯒꯗꯕ ꯌꯥꯝ ꯂꯩꯗ ꯉꯧꯕ ꯆꯦꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯁꯦ ꯄꯥꯏꯁꯜꯂꯣ ꯍꯧꯖꯤꯛ ꯀꯥꯏꯊꯣꯛꯎꯔꯣ ꯌꯥꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟ ꯀꯣꯛ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯗꯣ ꯏꯆꯦ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯥꯞꯈꯤꯒꯦ ꯆꯪꯉꯨꯈꯤꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯆꯦ